ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯄꯨꯈ꯭ꯔꯕ ꯆꯣꯐꯅ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯑꯅꯧꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ngasi ahanbada lokhatchariba comment asidi ayub robeana tobirakkani OnePlus 9 Pro ga MI 10 ga karambana hena fagani adom hangbiriba phone ani asigi manungdadi OnePlus 9 Pro hariba phone asina camera gi matangda yungbu taragasu triple camera oiba Sony gi IMX 766K sensor loinana Snapdragon 888 processor haiba si adum matik fawa processor oikibana maram oiga phone ani asigi manungdadi OnePlus 9 Pro na hena fagani haidana adom gi comment asigi pakum pijari mathangda lokhatchariba comment asina Rosan longjamna tobirakkani bro ai smartwatch ama leige khanli 3.5k gi manungda leiba ado bro iWatch 7 first copy do leibada kaidabra atei karamba fani adumna haibiraiba smartwatch ama leinabagi damakte engbiraba lupa lising ohum makhai fawgi range sa leiba smartwatch ingbiram taragadi aigi wakhaldadi asgumba first copy gumba sing asi leibidana bagi damakta nolokchari aduna taba company sing Realme gi natragana Dijo gi natragana smartwatch makhal kaya gi leiba sing asidagi adomgi price range ta phaba amadi adomna pamjaba design yengbiraga leibani hena adomgi damakta khudum chagani hena adomgi comment asiki pawkhumsu bijari mathangda lokhatchariba comment asina Tomjak Music na tobirakkani Motorola H20 ga MI 11X ka camera amadi gaming da karambana hena nungaigani haibiro mathangi video ngaijari adomna hangbiraiba Motorola H20 amasung MI 11X hariba phone ani asi manungdadi gaming gi matangda yengba taragasu amadi camera gi matangda bu yenguba taragasu Motorola gi Moto H20 hariba asina documentic hena fakhre amadi adomna sina matamda soidana makis nungaiba phangbigani hariba Motorola gi phone asida yawriba stock Android ki experience asisu adugi matik nungaiba oibana adomna hariba phone ani asi manungda Moto H20 asi oina leibani hena budong chagani haina adongi comment asi pawkhumsu pijari mathangda lokachariba comment asina Premjit mutumna tobirakkani bro na Realme 9 Pro Plus ki matangda haibirai se kitang soiba male check amta tobiyo hoi Premjit mutumgi suggestion asi aina harauna amadi taramna lojari mangda aina haijakiba aduda karigumba soikiba yawro tasu yungbiriba mayamna ngakpigani amadi adomna hangbiraiba Realme 9 Pro Plus hariba si adugi matik fagre haijabatai MediaTek Dimensity gi 920 processor amadi atopa anova matam asiga chanaraba features kaya yauri AMOLED display amadi camera da Sony gi IMX 766 hariba yamna mak farba camera gi sensor sing yauriba matam asiga chanaba phone amani haina adongi comment asi pawkhumsu pijari mathangda lokachariba comment asina Rohit L haina ibirame laptop under 50k gi matang manungda leiba video sembir ogro hoi lupa lising yang kai fawgi makhada leiba laptop sing matang video share na hona jarake mamang dasu channel asida lupa lising ku tha manga dagina gi range sa leiba natragana yamna mak khongba budget level da leiba entry level da leiba laptop sing matang da video sem dun hakot jarakawani adom na laptop sing matang da khangmining ba leiramba targa su hai video sing adu su yang bina bagi tamata nolok chari loinana adom na haibira iba lupa lising yang kai fawgi manung da leiba laptop sing matang da video su sem na bagi tamata hona jarake haidana adom da nolok chari mathang da lokho chariba comment asina 7 colors kang leipa haina ibirame bro ekoina phone software update lakpa matamda update tawbana pagadra natragana tawdawna pagadra camera gi matang da su resolution hanthabagi amasu lei hai masina karamba phone da oibano masi software application akoi software update lakpa haibasi matam gi oina tawtopi basidi yamna muk phakre haibatai hairiba software update lakpa matam asida anoba security patch amadi adongi phone aduna chalamiba Android version adu phawda latest oiba Android ki update lakpadagi sinaba hena nungai khalakpa haibasi adumak thengnagani adu hoi camera singi matangda downgrade oinabagi damakta software update tawu matamda khoi sumba problem sing asi lai haibasi khoi mamang chata sumi kaya na complain tawba company kaya gi mathakta asigumba complaint sing asi thagatuna case tawnakiba phawba leirabani aduna hairiba sing asi company ayambana masigi thong asi chatai natragadi hairiba phone sing aduna matam kuina sangna camera sengba amadi sinaba dumak nungai duna leiba taragadi ano ba tholaiba phone sing asi adu company sing damakta lebinaba leira oi haibasi wafam asi mayam punamuna khangnaraba wafam oma oibana soidanamagi masi punamag asi tawpam thui haina adogi comment asi pawkhumsu pijari mathangda lokachariba comment asina merahanba ngomchana tobirakkani yamba Poco M4 Pro 5G MediaTek Dimensity 810 gaming da nungai gadra pawkhum ngaijari hoi adomna haibiraiba Poco gi phone asida yawriba MediaTek Dimensity 810 hariba si adumak phaba processor amani haijabatai Snapdragon 695 ka phawbada comparison tawba yariba adumba yamna mak phaba processor oibana
ꯑꯗꯣꯝꯅ ꯍꯥꯏꯕ ꯐꯣꯟ ꯑꯗꯨꯗ ꯒꯦꯝ ꯁꯥꯟꯅꯕꯒꯨꯝꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯗ ꯑꯕꯨꯡꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣꯒꯤ ꯆꯦꯅꯦꯜꯁꯤꯅ ꯐꯣꯟꯒꯤ ꯃꯔꯝꯗ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯕ ꯐꯪꯍꯜꯂꯦ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯑꯗꯣ ꯅꯦꯛꯁꯀꯤ ꯕ꯭ꯂꯣꯛꯇꯗꯤ ꯑꯞꯀꯃꯤꯡ ꯐꯣꯟ ꯂꯣꯟꯆ ꯇꯧꯒꯗꯕ ꯑꯣꯏꯅ ꯇꯧꯁꯦ ꯍꯣꯏ ꯑꯍꯥꯟꯕꯃꯛꯇꯗ ꯑꯕꯨꯡꯕꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯈꯔꯗꯪ ꯑꯁꯤ ꯃꯌꯥꯝꯅ ꯌꯦꯡꯂꯒ ꯀꯥꯟꯅꯕ ꯐꯪꯉꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅꯃꯛ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯃꯗꯤ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯂꯧꯖꯔꯤꯕꯅꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯑꯞꯀꯃꯤꯡ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯗ ꯑꯞꯀꯃꯤꯡ ꯐꯣꯟꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯍꯥꯞꯆꯠꯆꯕ ꯉꯝꯍꯧꯗꯔꯦ ꯑꯗꯨꯕꯨ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯥꯁꯤꯡꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯔꯝꯕ ꯐꯣꯟ ꯑꯅꯧꯕ ꯐꯣꯟꯁꯤꯡ ꯂꯣꯟꯆ ꯇꯧꯒꯗꯕ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯕ꯭ꯔꯣ ꯃꯥꯏꯀꯦꯜ ꯍꯥꯏꯅ ꯏꯕꯤꯔꯝꯃꯦ ꯕ꯭ꯔꯣꯅ ꯇꯥꯛꯄꯤꯕꯗꯣ ꯅꯅꯥꯎꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯕ꯭ꯔꯣꯅ ꯍꯥꯏꯕꯤꯕꯗ ꯀꯦꯅꯟ ꯄꯋꯥꯔ ꯁꯨꯠ ꯀꯦꯃꯦꯔꯥ ꯑꯁꯤ ꯌꯥꯝ ꯂꯩꯕꯅꯤꯅ ꯕ꯭ꯔꯣꯅ ꯁꯖꯦꯁ ꯑꯝꯇ ꯇꯧꯕꯤꯌꯣ ꯑꯟꯗꯔ 40K ꯗ ꯂꯩꯕ ꯇ꯭ꯔꯦꯛ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯕ ꯀꯦꯃꯦꯔꯥꯗꯣ ꯍꯣꯏ ꯂꯨꯄꯥ 90,000 ꯐꯥꯎꯕꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯐꯣꯟ ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ DSLR ꯀꯦꯃꯦꯔꯥ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅꯃꯛ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯗ ꯂꯩꯕ ꯀꯦꯃꯦꯔꯥꯗꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯀꯦꯇꯦꯒꯣꯔꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯦꯡ ꯅꯝꯕꯒꯨꯝꯕꯒꯤ ꯀꯦꯃꯦꯔꯥ ꯑꯃ ꯄꯥꯝꯕꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯨꯄꯥ 90,000 ꯐꯥꯎꯕꯒꯤ ꯔꯦꯟꯖꯇ ꯂꯩꯔꯤꯕ ꯀꯦꯅꯟꯒꯤ 1500D ꯅꯠꯇ꯭ꯔꯒꯅ ꯅꯤꯀꯟꯒꯤ 5300 ꯍꯥꯏꯔꯤꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯞꯇꯤꯀꯦꯜ ꯖꯨꯝ ꯋꯥꯡꯕ ꯍꯥꯏꯔꯤꯕ ꯀꯦꯃꯦꯔꯥ ꯑꯁꯤꯗ ꯑꯗꯣꯝꯅ ꯂꯦꯟꯁ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯤꯟꯗꯣꯛꯂꯒꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯐꯕ ꯀꯦꯃꯦꯔꯥꯁꯤꯡ ꯉꯥꯛꯇ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯀꯦꯃꯦꯔꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯀꯝꯄꯅꯤ ꯑꯃꯗꯤ ꯗꯤꯖꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯤ ꯃꯇꯝꯗ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯅꯝꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯆꯣꯡꯕ ꯁꯅꯥꯡꯊꯦꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯉꯁꯤꯗꯤ ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯇꯧꯖꯒꯦ ꯑꯗꯨꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯕ ꯇꯣꯄꯤꯛ ꯑꯃꯗꯤ ꯑꯣꯏꯔꯦ ꯃꯁꯤꯃꯛꯅ ꯌꯥꯝꯅ ꯍꯥꯏꯃꯟꯕ ꯊꯣꯛꯀꯗ꯭ꯔꯥ ꯈꯟꯖꯩ ꯑꯗꯨꯕꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯄꯥꯝꯖꯕꯗꯒꯤ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯖꯕꯅꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯀ꯭ꯔꯤꯀꯦꯇꯔꯁꯤꯡꯅ ꯐꯪꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨ BCCIꯒꯤ ꯏꯟꯀꯝ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯒꯦ ꯃꯁꯤꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯁꯦꯝꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯁꯦꯝꯕꯤꯔꯛꯑꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯁꯦꯝꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯑꯇꯣꯞꯄ ꯆꯦꯅꯦꯜꯗꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯑꯝꯇ ꯁꯦꯝꯕꯤꯔꯛꯇ꯭ꯔꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯣꯡꯕ ꯁꯔꯥꯡꯊꯦꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯖꯕ ꯊꯝꯕꯤꯕ ꯑꯃꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯃꯥꯡ ꯆꯠꯇ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯁꯟꯗꯦꯗ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯗꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯅꯨꯡꯉꯥꯏꯔꯕ ꯀꯃꯦꯟ ꯀꯌꯥ ꯇꯧꯕꯤꯕꯁꯤ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀꯦꯇꯦꯒꯣꯔꯤ ꯑꯁꯤꯒ ꯈꯖꯤꯛꯇꯪ ꯈꯦꯠꯅꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯌꯥꯝꯅꯃꯛ ꯄꯥꯝꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯅ ꯌꯦꯡꯕꯤꯕ ꯄꯥꯝꯕ ꯚꯤꯗꯤꯑꯣ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯈꯔꯗꯪ ꯂꯩꯔꯒ ꯃꯇꯝ ꯀꯥꯏꯊꯣꯛꯆꯔꯒ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯖꯔꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯌꯥꯏꯐꯕ ꯌꯨꯝꯈꯥꯏꯕꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯁꯥꯎꯃꯤꯒꯤ ꯐꯣꯟ ꯑꯅꯧꯕꯁꯤꯡꯁꯤꯗ ꯀꯣꯜ ꯂꯥꯛꯄꯁꯤ ꯀꯣꯜ ꯑꯟꯁꯔ ꯇꯧꯕꯗ ꯕꯦꯛ ꯍꯦꯛꯇ ꯆꯠꯂꯦ ꯃꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯈꯟꯕꯗ ꯐꯣꯟꯁꯤꯡ ꯑꯁꯤꯗ ꯒꯨꯒꯜꯒꯤ ꯐꯣꯟ ꯗꯥꯏꯂꯔꯁꯤꯅ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂꯦ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯃꯒꯅ ꯁꯥꯎꯃꯤ ꯃꯁꯥꯒꯤ ꯗꯥꯏꯂꯔꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯁꯥꯎꯃꯤꯒꯤ ꯐꯣꯟ ꯑꯅꯧꯕꯁꯤꯡꯗ ꯀꯣꯜ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯏꯈꯠꯄꯗ ꯕꯦꯛ ꯆꯠꯂꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯁꯥꯎꯃꯤꯒꯤ ꯐꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯕꯅꯤꯅ ꯊꯦꯡꯅꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯣꯐꯋꯦꯌꯔꯒꯤ ꯕꯛꯁꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯅꯧꯕ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯡꯈꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯡꯈꯤꯗꯕ ꯇꯥꯔꯒꯁꯨ ꯑꯗꯣꯝꯒꯤ ꯗꯥꯏꯂꯔ ꯑꯗꯨ ꯁꯤꯟꯗꯣꯛꯄ ꯃꯇꯝꯗ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯑꯗꯣꯝꯅ ꯄꯤꯕꯤꯔꯛꯏꯕ ꯑꯣꯞꯁꯟ ꯑꯁꯤꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯐꯝ ꯊꯣꯛꯏ ꯑꯃꯗꯤ ꯌꯥꯗꯕ ꯇꯥꯔꯒꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯄꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯡꯈꯤꯒꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯄ꯭ꯔꯣꯐꯦꯁꯔ ꯍꯥꯏꯅ ꯏꯕꯤꯔꯝꯃꯦ ꯕ꯭ꯔꯣ ꯌꯨꯇ꯭ꯌꯨꯕ ꯄꯤꯡꯀꯤ network problem 400 ꯍꯥꯏꯁꯦ ꯀꯃꯥꯏꯅ solve ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ LGꯗꯁꯨ ꯍꯪꯖꯈꯤꯕꯅꯦ ꯈꯨꯝꯕꯤꯔꯛꯇꯦ ꯁꯣꯏꯗꯅ ꯈꯪꯕꯤꯔꯛꯑꯣ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯌꯨꯇ꯭ꯌꯨꯕ ꯄꯤꯡ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯐꯪꯗꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯈꯛꯅꯤ ꯑꯗꯣꯝꯅ APK ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯏꯟꯁꯇꯣꯜ ꯇꯧꯕꯤꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯑꯁꯤ ꯌꯨꯇ꯭ꯌꯨꯕꯇ ꯒꯨꯒꯜꯅ ꯑꯗꯨꯒꯨꯝꯕ ꯀꯝꯄ꯭ꯂꯦꯟ ꯂꯩꯈꯤꯕꯗꯒꯤ ꯊꯤꯡꯖꯤꯟꯈꯤꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯁꯔꯚꯔ ꯑꯁꯤ ꯗꯥꯎꯟ ꯑꯣꯏꯈ꯭ꯔꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯣꯝꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯔꯚꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯁꯔꯚꯔ ꯑꯁꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯌꯥꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯁꯤꯖꯤꯟꯅꯕꯤꯕ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ APK ꯑꯗꯨꯕꯨ ꯑꯟꯁꯇꯣꯜ ꯇꯧꯕꯤꯔꯀꯥꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯕꯨ ꯑꯟꯁꯇꯣꯜ ꯇꯧꯕꯤꯔꯀꯥꯟda ꯑꯃꯨꯛ ꯅꯧꯅ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯑꯃꯨꯛꯇꯪ ꯐꯣꯔꯁ ꯁ꯭ꯇꯣꯞ ꯇꯧꯕꯤꯔꯒ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯃꯇꯝꯗ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯑꯅꯧꯕ APK ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯖꯦꯁ ꯇꯧꯖꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ
वीडियो असिबु मियंग ताबिरबा अमदि चैनल असिदा वहंग हंगबिरखिबा मयाम पुनमकपुसु आइगी माइकेदगी हाइनिंगाइ लेतना तौबिमल खंगबो उच्चरी तुंगदा अदोमना फोन सिंगी मातांगदा टेक्नोलॉजी का मरी लेनिबा खंगबिनिबा वहंसिंग लेबा तारगसु ngasiगी वीडियो की कमेंट सेक्शन दा सुंसोय सोयदन इबिरमु अमदि चैनल असि पिबिनिबा सजेशन लेगसु ngasiगी वीडियो की कमेंट सेक्शन दा सुंसोय सोयदन इबिरमु मयामना हंगबिरकपा वहंसिंग अमदि इबिरकपा सजेशन इंगा लोइनना तुंगदा अनोबो वीडियो अमा पुदुन लाक्सगे ngasiगी ओइनदि वीडियो असि matang asida losinjari तुंगदा अनोबो वीडियो अमा दा अमु थेंगनरसि मतम अदु फाउगी नमक्तदि मयाम पुनमक्तगी काइनाबु यातन निजरी